ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯅꯛꯅꯕ ꯃꯔꯨꯞꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯌꯔ ꯌꯥꯝꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯇꯝ ꯆꯨꯝꯅ ꯅꯪ ꯅꯨꯄꯤꯗꯨꯅ ꯍꯌꯦꯡ ꯅꯪ ꯅꯨꯄꯤꯗꯨ ꯅꯪ ꯁꯤꯐꯥꯏ ꯑꯣꯏꯍꯟ ꯉꯝꯗ꯭ꯔꯥ ꯅꯪ ꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ ꯀꯩꯒꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯐꯣꯟ ꯄꯥꯏꯅꯕꯅꯤ ꯐꯣꯟ ꯄꯥꯏꯅꯔꯣ ꯅꯪ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦ ꯍꯥ ꯅꯪꯗꯤ ꯀꯔꯤꯒ ꯅꯣꯡ ꯇꯥꯕꯩ ꯂꯥꯛꯇꯣꯏꯅꯤ ꯅꯣꯡ ꯇꯥꯕꯒ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯤ ꯂꯦꯞꯇꯅ ꯆꯦꯜꯂꯅꯤꯀꯣ ꯂꯩꯕꯅꯕꯅꯤ ꯇꯝꯁꯤꯜꯂꯨ ꯍꯥꯏꯒꯠꯅꯒꯅꯤ hẹn lên tầng này là cứ lo cho ba đi ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯎꯗꯕꯁꯤꯡꯒꯤ ꯄꯅꯤꯁꯃꯦꯟ ꯑꯁꯤꯅ ꯃꯌꯥꯝꯅ ꯐꯨꯖꯩ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯇꯥꯜꯂꯦꯗꯤ ꯋꯥꯈꯜꯗ ꯂꯩꯔꯒ ꯇꯥꯟꯕ ꯉꯝꯃꯛꯇꯣ ꯅꯪꯅ ꯈꯣꯡꯊꯣꯛꯅ ꯂꯥꯞꯅ ꯆꯦꯜꯂꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯛꯂꯦ ꯅꯪ ꯂꯧꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯉꯥꯛꯇ ꯀꯣꯏꯍꯧꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯂꯝꯖꯦꯟ ꯇꯞ ꯇꯞ ꯆꯦꯜꯂꯤꯁꯤꯅꯣ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯏꯁꯄꯤꯗ ꯍꯥꯞꯄꯤ ꯍꯥꯞꯄꯦ ꯏꯁꯄꯤꯗꯇ ꯆꯦꯟꯕ ꯅꯪꯕꯣ ꯆꯦꯜꯂꯦ ꯑꯣꯖꯥꯅ ꯉꯁꯥꯏ ꯌꯧꯔꯝꯗꯥꯏꯗꯣ ꯍꯥꯏꯐꯠꯇꯅꯦ ꯑꯔꯣꯏꯕꯗꯅꯦ ꯀꯩꯅꯣꯗꯤ ꯒꯣꯂꯥꯏ ꯑꯗꯨꯅ ꯀꯔꯤꯒ ꯆꯠꯂꯨ ꯆꯥꯛꯁꯦꯕꯣ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯏꯌꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯕ ꯅꯪꯅ ꯅꯤꯡꯁꯤꯡꯉꯦ ꯇꯞꯅ ꯆꯦꯜꯂꯤꯗꯅ ꯃꯔꯤꯁꯦ ꯈ꯭ꯋꯥꯡ ꯃꯔꯤꯁꯦ ꯈ꯭ꯋꯥꯡ ꯃꯔꯤ ꯅꯥꯕ ꯏꯁꯇ꯭ꯔꯦꯆꯤꯡ ꯇꯧꯕꯁꯨ ꯌꯥꯗꯦ ꯃꯔꯤ ꯇꯧꯔꯛꯈꯤꯅꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯕ ꯑꯩꯅ ꯇꯞꯊꯔꯛꯏꯁꯤꯅ ꯃꯊꯪ ꯃꯊꯪ ꯍꯥꯞꯀꯦꯕ ꯔꯤꯀꯃꯦꯟ ꯂꯣꯏꯔꯒ ꯍꯥꯞꯄꯒꯦꯔꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯍꯟꯊꯔꯛꯏꯁꯤꯅꯣ ꯋꯥꯠꯄ ꯂꯩꯔꯣ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯞꯀꯦ ꯂꯩꯔꯣ Quá là rồi.